Manipur Laktuna MEITEI CSOs SINGGA WARI SANABA YAOKHIBA THADOUGI Literature Society Assam gi Chairman Nehakam Zomhau Sahi Yankaiga Mapan Ngarang Numidang KUKI LALHOUBA KHARANA HATLAMLE Hairi Pawasna Makataraduna Hai Assam gi Karbi Anglong District ki Manungsanba Sohang Village Manjada Laiba Masagi Mayumdagi KUKI LALHOUBA Singna Faduna Puraba Tungda TAMTHINA Ot Nairaba Matung NONGMEINA KAPTUNA HATOKLAMBANI Hairi Presna Thaudok Thokfamdagi Fangba Paugi Matung Inna Kiaregi Kadar Sing Oigani Singnaba Singna Numidangi Matamda Mahaki Mayumda Sanglatuna Wari Watai Saba Hauraba Matung TAMTHINA Fu Saiba Tauraba Matung NONGMEINA KAPTUNA HATOKLAMBANI Hairi Thaudok asiga Mari Lainana Assam Police na FIR ama Laukat Kibaga Loinana Mihat asida Senareba Sing Fanaba Tibo Humpagi Tabak Sataba Hokre Hairi